Hey guys, so welcome back to another video. Ngasigi videos tadi akoi December tha se lakadoribanina December thagi oiba reading tawdoine haidi lakadoriba mansida kai tholakpi ai kai thenarappi ai habdugi maramda reading tawdoine boko. Aduga ngasigi reading sisu general cards haidi sigi card ahum simakna dum pile khudingmak ke oiba reading tawgani haidi sigi pile ahum simaktagi card pick tawraga khoi pile singdugi oiba reading tawdoine boko. Aduga ngasidi pick a pile oiraroi reading se isagi based on date of birth haidi isagi pokpa date ke matungina lakani ko haidi pile A dana date 1 dagi 10 phauba pile B dana date 11 dagi 20 phauba aduga pile C dana date 21 dagi 31 phauba adumaina oina khaidok charake aduga common card sing sidagi card topic taraga December tha sida kai tholakpa yai habadu yengminarase bako aduna mayamna isa isagi pokpa date tugi matungina reading se tabiraga general advising lobiro aduga hena personal reading tawbiningbasinna aigi Instagram link to pijaramge Instagram da changbiraga message thabiraga isagi reading adum slot book tawbibani personal reading gi ko so matam manghantabida video se hawrase. Hey guys, so ngasigi ahanba pile A ko pile A gi damakta akoi haidi date pile A se ngasi kaina di date 1 dagina 10 fawbagi manungda pokpi bechile naw singi damakta oyani ko do pile A oibiri bechile naw singi damakta December month sida kai lege habado khoi card singsidagi general oina yengminarase ahanbada ai pile A gi damakta card se pick tonganaba card se shuffle tawjage ko so ten of pentacles ko ten of pentacles habasima tholake the hangman, ten of pentacles, the hangman, eight of cups reverse ko sumaina card ahum se ahanba pile sidagi pick tawba loire mathangi tarot deck se amuk pick up tawjage ko that 1 dagina 10 phawbagi manungda pokpiba ichile naw singi damakta December month sida kai thengnarappi ai kai arakpi ai yengminarase Page of Swords reverse, the Sun ko sumaina card sing se leire aduga akoi last but not the least energy affirmation card haidi December month sida pile A haidi date 1 dagina 10 phawbagi manungda pokpiribe chilinaw singi damakta kari affirmations or kari energy lege habado yengdoini ko mintakan ko sumaina mintakan haba energy card or affirmation card suma thole ai horen adum explain tawjarake unbound amatanga pick tawjage ko energy card se the crumbling so sumaina energy card sing se pick tawraba matungda akhoi hojik pile A gi damakta December tha asida kai kai oirakpi ai habado punna yengminarase ko ahanbada December month se ko pile A habadi date 1 dagina 10 phawbagi manungda pokpiriba chilinaw singi damakta isana tawba thabak kumba kharagi achievement or success kumba khara phangba yabagi chances lay achievement or success in the sense that hekta isa se achauba success guaranteed oi habadi natragasu achauba oibi ai macha oibi ai some sort of success khara phangba ko adagi isana tawba thabakta isagi imung manung amadi marup mapang isagi naknaba mi khaina dum fully support tawbiba haidi sana for example thabak anauba ma start tawge natragana kainoma pangthokina khanba matamda isagi imung manung ima ipa marup mapang amadi chilinaw like naknana loinariba misingna yaba supportive oiba ko aduga paisa nungsa changadaba jagadasu hoi hekta lem pana free da pirakani haba natragasu isada trust tawbiraga isada adum kanaba khara adum pibirakba haitare isagi naknariba ima impa marup mapang amadi ichilinaw singi side tagi haitare ko adumaina like some success kumba achieve khara tawbagi chances su lay aduga isana anauba thabak paikhatkena khanbagumba natragana anauba jaga amda khong thangjinge step in tawsingena khanba matamda ima ipa ichilinaw amadi naknariba miyoisingna adum supportive oigadawbagi mami se chauna adum uibako aduna December tha sida isagi aningba apamba khara di dum thungba yabagi chances or possibility lay habasima khangjinbiyobako mathangda the hangman hariba card se tholakeba
ꯁꯤꯒꯤ ꯍꯦꯡꯃꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ ꯑꯦ ꯍꯥꯏꯕꯗꯤ ꯗꯦꯠ 1ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯌꯥꯔꯤꯈꯩ ꯏꯁꯥꯒꯤ ꯃꯇꯝꯒꯨꯝꯕꯁꯦ ꯀꯥꯟꯅꯗꯕ ꯖꯒꯥꯗ ꯋꯦꯁ ꯇꯧꯕ, ꯏꯁꯥꯒꯤ ꯇꯥꯏꯝ, ꯑꯦꯐꯔꯠ, ꯑꯗꯒꯤ ꯃꯅꯤ ꯁꯤꯒꯨꯝꯕꯁꯦ ꯀꯥꯟꯅꯗꯕ ꯖꯒꯥꯗ ꯏꯟꯚꯦꯁ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯗꯕ ꯖꯒꯥꯗ ꯋꯦꯁ ꯇꯧꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ. ꯍꯥꯏꯗꯤ ꯃꯇꯝ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯒ ꯍꯜꯂꯛꯑꯣ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ. ꯑꯗꯨꯅ ꯏꯁꯥꯅ ꯗꯤꯁꯦꯝꯕꯔ ꯊꯥꯁꯦ ꯃꯇꯝꯒꯨꯝꯕꯁꯦ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕꯤꯌꯣ. ꯀꯥꯟꯅꯗꯕꯗ ꯐ꯭ꯔꯤꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯨꯝꯕꯁꯨ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯥꯟꯅꯕ ꯖꯒꯥꯗ ꯑꯣꯏꯅ ꯃꯇꯝꯒꯨꯝꯕꯁꯦ ꯏꯟꯚꯦꯁ ꯇꯧꯕꯤꯌꯣꯕꯀꯣ. ꯑꯦꯟ ꯗꯦꯟ ꯇꯧꯔꯨꯕ ꯊꯕꯛꯇ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯦꯐꯔꯠꯀꯨꯝꯕꯁꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯔꯤꯇꯔꯟ ꯐꯪꯒꯗꯕ ꯖꯒꯥꯒꯨꯝꯕꯗ ꯑꯣꯏꯅ ꯑꯦꯐꯔꯠ ꯊꯥꯗꯕꯤꯌꯣ, ꯄꯩꯁꯥ ꯊꯥꯗꯕꯤꯌோ. ꯍꯥꯏꯗꯤ ꯃꯤꯅꯁꯨ ꯀꯩꯝꯇ ꯈꯪꯕꯤꯔꯣꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯗ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯗꯕ ꯖꯒꯥꯗ ꯏꯁꯥꯅ ꯋꯥꯈꯩ ꯍꯣꯠꯅꯖꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯗꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣꯕꯀꯣ. ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯤꯖꯤꯟꯅꯕꯗ ꯍꯩꯅ ꯁꯤꯖꯤꯟꯅꯕꯤꯌꯨ. ꯐꯔꯗꯔꯃꯣꯔ ꯃꯇꯝꯒꯨꯝꯕ ꯑꯦꯐꯔꯠꯀꯨꯝꯕ ꯊꯥꯗꯕꯗꯁꯨ ꯏꯁꯥꯗ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯗꯕ ꯖꯒꯥꯗꯗꯤ ꯀꯥꯟꯅꯗꯕꯗ ꯑꯗꯨꯒꯨꯝꯕꯗꯣ ꯊꯥꯗꯕꯤꯒꯅꯣ ꯍꯥꯏꯕꯒꯨꯝꯕꯅꯦꯕꯀꯣ. ꯂꯥꯏꯛ ꯏꯠꯁ ꯃꯣꯔ ꯑꯣꯐ ꯂꯥꯏꯛ ꯕꯤ ꯁꯦꯜꯐꯤꯁ. ꯍꯥꯏꯗꯤ ꯏꯁꯥꯗ ꯈꯤꯇꯪ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯊꯣꯠꯁ ꯆꯦꯟꯕꯤꯌꯣ. ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯒꯅꯨ. ꯏꯁꯥꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯀꯥꯟꯅꯕ, ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯕꯦꯅꯤꯐꯤꯠꯀꯨꯝꯕꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯌꯣꯕꯀꯣ ꯁꯤꯒꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅꯗꯤ. ꯍꯥꯏꯗꯤ ꯏꯁꯥꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯒꯤꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯣ ꯀꯩꯝꯇꯕꯨꯗꯤ ꯀꯥꯏꯗꯦ. ꯕꯠ ꯁ꯭ꯇꯤꯜ ꯁꯤꯒꯤ ꯃꯟꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅ ꯃꯇꯦꯡ ꯄꯥꯡꯉꯒꯁꯨ ꯑꯦꯐꯔꯠꯇꯣ ꯀꯥꯟꯅꯔꯣꯏꯗꯕ ꯑꯣꯔ ꯃꯤꯅ ꯃꯁꯤꯡ ꯊꯥꯅꯔꯣꯏꯗꯕ ꯑꯣꯏꯌꯦꯕ. ꯑꯗꯨꯅ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗꯤ ꯈꯤꯇꯪ ꯁꯦꯜꯐꯤꯁ ꯑꯣꯏꯕꯤꯌꯣ. ꯏꯁꯥꯒꯤ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯈꯟꯕꯤꯌꯣ, ꯏꯁꯥꯒꯤ ꯕꯦꯅꯤꯐꯤꯠꯀꯤꯗꯃꯛꯇ ꯈꯟꯕꯤꯌꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯐꯪꯉꯦꯕꯀꯣ. ꯃꯊꯪꯗ ꯑꯦꯠ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦ. ꯁꯤꯒꯤ ꯑꯦꯠ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯅ ꯀꯩ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯅ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗꯀꯣ ꯄꯥꯏꯜ ꯑꯦ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯗꯤ ꯗꯦꯠ 1ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯦꯟꯖꯥꯏꯇꯤ ꯂꯩꯔꯝꯕ, ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯝꯕ, ꯔꯦꯁꯂꯦꯁ ꯑꯣꯏꯔꯝꯕ ꯖꯒꯥ, ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤꯕꯨ ꯑꯣꯏꯗꯣꯏꯔꯅꯦ, ꯑꯣꯔ ꯑꯩꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯕꯨ ꯐꯗꯣꯏꯔꯅꯦ, ꯑꯣꯔ ꯑꯩꯅ ꯅꯧꯅ ꯈꯪꯅꯔꯤꯕ ꯃꯤꯁꯤꯕꯨ ꯐꯔꯝꯒꯗ꯭ꯔꯥ ꯐꯔꯝꯃꯣꯏꯗ꯭ꯔꯥ, ꯑꯣꯔ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯩ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯀꯦꯅ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯊꯕꯛꯁꯤꯕꯨ ꯆꯥꯟꯅꯒꯗ꯭ꯔꯥ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ, ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯑꯦꯟꯖꯥꯏꯇꯤ ꯂꯩꯔꯝꯕ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯄꯤꯖꯩꯁꯦ. ꯊꯕꯛ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯏꯁꯥꯅ ꯇꯧꯒꯦꯅ ꯈꯟꯕ ꯖꯒꯥꯗ ꯑꯦꯟꯖꯥꯏꯇꯤ ꯑꯣꯏꯔꯝꯕ, ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯝꯕ, ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯂꯝꯕ, ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯒꯤ ꯖꯒꯥꯗꯁꯨ ꯅꯧꯅ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦꯅ ꯈꯟꯕ ꯖꯒꯥ, ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯗꯒꯤ ꯆꯌꯦꯠꯅꯔꯒ ꯅꯨꯡꯉꯥꯏꯅꯗꯅ ꯑꯣꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯩꯔꯝꯕ ꯖꯒꯥꯗꯒꯤ ꯈꯤꯇꯪ ꯏꯁꯥꯁꯦ ꯁ꯭ꯇ꯭ꯔꯦꯁꯁꯤꯡꯗꯒꯤ ꯈꯤꯇꯪ ꯔꯤꯂꯤꯐ ꯑꯣꯏꯔꯛꯄ, ꯏꯁꯥꯁꯦ ꯋꯥꯈꯜ ꯈꯟꯖꯤꯟꯕ, ꯑꯦꯟꯖꯥꯏꯇꯤ, ꯁ꯭ꯇ꯭ꯔꯦꯁ, ꯅꯨꯡꯉꯥꯏꯇꯕ ꯑꯣꯔ ꯑꯣꯚꯔ ꯊꯤꯡꯀꯤꯡꯒꯨꯝꯕ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯐ꯭रीडꯝ ꯐꯪꯉꯛꯄ, ꯑꯦꯟꯖꯣꯏ ꯇꯧꯊꯣꯔꯛꯄꯒꯤ ꯁꯥꯏꯠꯇ ꯈꯤꯇꯪ ꯂꯥꯛꯄ ꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ. ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯊꯕꯛ ꯇꯧꯕ ꯈꯣꯠꯄꯗꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯣ. ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ, ꯑꯦꯟꯖꯥꯏꯇꯤ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯍꯦꯛꯇꯗꯤ ꯂꯩꯊꯣꯛꯄꯤꯒꯅꯨ. ꯏꯁꯥꯒꯤ ꯑꯦꯐꯔꯠ, ꯏꯁꯥꯒꯤ ꯍꯣꯠꯅꯕ ꯀꯩꯀꯥꯒꯤ ꯃꯈꯥꯕꯨꯗꯤ ꯄꯣꯜꯂꯛꯇꯣꯏꯅꯦꯕꯀꯣ. ꯕꯠ ꯁ꯭ꯇꯤꯜ ꯗꯤꯁꯦꯝꯕꯔꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗ ꯃꯊꯥ ꯁꯥꯔꯝꯕ ꯖꯒꯥ, ꯑꯗꯒꯤ ꯑꯦꯟꯖꯥꯏꯇꯤ ꯂꯩꯔꯝꯕ, ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯝꯕ ꯖꯒꯥꯗꯒꯤꯗꯤ ꯈꯤꯇꯪ ꯁ꯭ꯇꯦꯞ ꯑꯥꯎꯠ ꯇꯧꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯚꯤꯖꯟꯗꯨꯅꯦꯕ ꯀꯥꯔꯠꯁꯤꯅ ꯄꯤꯔꯤꯁꯦꯀꯣ. ꯃꯊꯪꯁꯤꯅ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯂꯥꯛꯑꯦ, ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯔꯤꯚꯔꯁ ꯀꯣ. ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯉꯁꯥꯏꯒꯤ ꯁꯦꯀꯦꯟ ꯀꯥꯔꯠꯅ ꯄꯤꯈꯤꯕ ꯑꯦꯗꯚꯥꯏꯁꯇꯨꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩ. ꯍꯥꯏꯗꯤ ꯗꯤꯁꯦꯝꯕꯔ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯄꯥꯏꯜ ꯑꯦ ꯍꯥꯏꯗꯤ ꯗꯦꯠ 1ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯁꯥꯒꯤ ꯏꯊꯧ ꯅꯠꯇꯕ ꯖꯒꯥꯗ ꯏꯁꯥꯒꯤ ꯏꯊꯧꯗꯧꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯒꯨꯝꯕ, ꯍꯩꯄꯥ ꯁꯤꯡꯖꯟꯕꯒꯨꯝꯕ, ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯊꯧ ꯅꯠꯇꯕ ꯖꯒꯥꯗ ꯏꯁꯥꯅ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯄꯥꯡꯊꯣꯛꯎꯕꯒꯨꯝꯕꯗꯒꯤ ꯃꯤꯅ ꯃꯁꯤꯡ ꯊꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯈꯣꯟꯊꯤ ꯑꯣꯏꯅ ꯆꯥꯕꯒꯨꯝꯕ, ꯑꯣꯔ ꯀꯥꯟꯅꯗꯕꯗ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯕꯒꯨꯝꯕ, ꯑꯣꯔ ꯃꯤꯒꯤ ꯏꯁꯨ ꯑꯃꯗ ꯏꯟꯚꯣꯜꯚ ꯇꯧꯔꯨꯕꯒꯨꯝꯕ, ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯖꯒꯥ ꯑꯣꯔ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯣꯏꯖꯕ ꯀꯩꯝꯇ ꯐꯪꯉꯣꯏꯗꯕ ꯖꯒꯥꯗ ꯃꯔꯝ ꯆꯥꯗꯅ ꯃꯤꯋꯥ ꯇꯥꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯊꯦꯡꯅꯕ ꯌꯥꯏꯑꯕꯀꯣ. ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯅ ꯏꯝꯄꯦꯁꯟ ꯑꯣꯏꯕꯤꯒꯅꯨ, ꯔꯁ ꯇꯧꯕꯤꯒꯅꯨ, ꯑꯗꯒꯤ ꯃꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟ ꯆꯦꯟꯖ ꯇꯧꯕꯤꯒꯅꯨ. ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯕꯛ ꯇꯧꯕꯤꯌꯨ. ꯔꯁ ꯇꯧꯕꯤꯒꯅꯨ, ꯑꯣꯚꯔ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯕꯤꯒꯅꯨ. ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯊꯧ ꯅꯠꯇꯕ ꯖꯒꯥꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯑꯋꯥꯠ ꯑꯄꯥ ꯁꯥꯕꯤꯒꯅꯨ, ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯒꯅꯤ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯀꯥꯟꯅꯕ, ꯏꯁꯥꯒꯤ ꯑꯣꯏꯖꯒꯗꯕ ꯖꯒꯥ, ꯏꯁꯥꯒꯤ ꯐꯒꯗꯕ ꯖꯒꯥ ꯑꯣꯏꯅ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯕꯤꯌꯨ, ꯑꯦꯐꯔꯠ ꯊꯥꯗꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ. ꯃꯊꯪꯗ ꯗ ꯁꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ. ꯁꯤꯁꯤꯅ ꯄꯥꯏꯜ ꯑꯦ ꯍꯥꯏꯗꯤ ꯗꯦꯠ 1ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯦꯟ ꯑꯦꯗꯚꯥꯏꯁ ꯐꯣꯔ ꯗ ꯍꯣꯜ ꯃꯟꯊ ꯀꯣ. ꯁꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯊꯥ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯄꯥꯏꯜ ꯑꯦ ꯍꯥꯏꯕꯗꯤ ꯗꯦꯠ 1ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ
yamna positive vibes, positive energy possess tawraga leibiyo. Isana negative thoughts yarigai surround tawhanbigano, mi loinaba punbadabu oiro, migonda wa ngangbadabu oiro, natragana isa ithana leibadabu oiro, positive thoughts hana generate tawnaba adum honabiyo, wakhal nungaithuaga afaba wakhal khalaga leiba tambiyo, wakhalda dum nungsuk nungjanaraga phattaba mayam ama khanjilaga thaba ama tawdrikanda phattaba hana analyze tawba, natragana mi amaga kainoma wari sanaba matamda midugi phattaba hana krak krak yengsinbagumba sigumba yarigai tawbigano. December month sidi fazna nungaina smooth oina chatnanabagidamagta isaje positive vibes, positive energy na feel tawhanbiyo, afaba wakhal khanbiyo, afaba thabak tawbiyo haiba advice se card tagi phangeba. Aduga akhoi hojik pile A haidi date 1 dagina 10 phawbagi manungda pakpiriba ichili naw singidamakta ko December tha sigi oiba general energy or affirmation card khar tholeba ko the min chakan hariba energy card sina kai describe tawge ha matamda isaje kai haini like lamda leiraga thabak tawbabu oiro natragna isagi thabak ka mari lenana mapanda bu chathokpa oiro natragana like thabak inkhang chinba natragana isagi ithau chinbana maram oiraga yumdagi lapna leiba or yumda pakna leiba matam sangdabagumba sigumba khar thengnarakpa yaeba aduna maram oiraga isaje yum miss tawba yumgi chak insang yumgi imung manunggi family members miss tawba sigumba singse December month sida khar thengnarakpa yai habasigi energy card pibako. Mathangda unbound, releasing soul patterns, contracts in past lives haibako. Sisina kai describe tawge ha matamda hojiktasu positive oina leibiyu haiba advice ama sigi card sidagi phangkidra. So general oina December hariba month sida pile A haidi date 1 dagina 10 phawbagi manungda pokpiriba ichili naw singna yarikai isada yauba negativity adagi phattaba thoughts, negative thoughts mayamse loinamak release tawthokpi koba aduga afaba mayam amana mahut sinjillaga hanagi phattaba mayamdo loinamak release tawraga isaje healthy oiba anauba life ama mathang chahidagi step in tawnanaba handaki last month sida ready oina leibiro haibanebako. Last but not the least, the crumbling ko. What are you clinging on to? So, sige card sina affirmation advice ni. Pile A, oibiribe chili na sige damagta ko. So, December hariba month sida isagi life, there's some sort of afaba changes kar lakadawi. Lakadawi ba changes sing na mathang chahi harapadadi isagi afaba mayama purakadawi niba. Aduna lakadawi ba changes sida isana adapt tawraga chatpa tambiyo haiba. Haidi anauba changes ama lakpada isana hanagi pattern na dum stick tawraga leiba isaje change tawningdaba singuma singse phawrpi yai adubu change laiba khudingmak yarigai happily konsilaga adapt tawnaba hotnabiyo aduna isada afaba purakani isagidamakta kanaba purakani isana sum changes avoid tawraga leiragadi afaba puroi habasinebako aduna lakpa changes khudingmak harau harau lawsinbiyo haiba advice card tai phangineba. So pile A gi oiba December ahead reading sida loire sidagi lawba mayam lawba yaba general advice sing adum mayamna lawsinbiraga mathangi reading amuk aminarse. Hi guys, so mathangda akhoi pile B. Pile B oiragadi that 11 dagina 20 fawbagi manungda pokpiba ichili naw sing laani ko. So that 11 dagina 20 fawbagi manungda pokpiba ichili naw sing gidamakta December month sida kari kari thengnarakpa yai kari kari oirakpa yai habado akhoi mayam punna yengminarase ko hojik. Pile B gidamakta December ahead reading. 3 of Wands reverse ko. Ten of Swords. Okay, pile B gi oina kitang jaga khara da negative oiba vision khara uba phangi ko. King of Wands. So pile B gi makha taba December gi oiba card sing tik tawjage. Death card reverse. The World. The Magician ko. Sumaina card sing leiraba matungda pile B khanbiriba pile B oibiriba that 11 dagina 20 fawbagi manungda pakpiba ichili naw sing gidamakta khoi energy card amuk pick tawjage ko. The Age of Light. Play ko.
deep realisment. So sumaina ꯀꯥꯔꯠꯁꯤꯡꯁꯦ ꯂꯩꯔꯦ ꯑꯗꯣ ꯄꯥꯏꯜ ꯕꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯑꯃꯨꯛ ꯑꯩ ꯍꯧꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯗ 3 of Wands reverse ꯀꯣ 3 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯅ most probably ꯁꯤꯁꯦ ꯄꯥꯏꯜ ꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯗꯤ ꯗꯦꯠ 11ꯗꯒꯤꯅ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯦꯔꯤꯌꯔ ꯂꯥꯏꯟ ꯄꯔꯁ꯭ꯌꯨ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯔ ꯀꯦꯔꯤꯌꯔꯒꯤ ꯐꯤꯜꯗ ꯆꯪꯁꯤꯜꯂꯤꯕ ꯃꯣꯁꯂꯤ ꯀꯦꯔꯤꯌꯔ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯄꯔꯁꯟꯁꯤꯡ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯖꯣꯕ ꯑꯃ ꯂꯩꯕꯤꯔꯕ ꯅꯠꯇ꯭ꯔꯒꯅ ꯖꯣꯕ ꯑꯃ ꯐꯪꯅꯅꯕ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯦꯟꯅ ꯔꯦꯁꯣꯅꯦꯠ ꯇꯧꯒꯅꯤꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯀꯦꯔꯤꯌꯔ ꯑꯣꯔꯤꯌꯦꯟꯇꯦꯠ ꯀꯥꯔꯠ ꯑꯣꯏꯌꯦꯕꯀꯣ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯁꯦ ꯄꯥꯏꯜ ꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯝꯗ ꯗꯤꯁꯦꯝꯕꯔ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯈꯤꯇꯪ ꯈꯨꯔꯧ ꯊꯥꯡꯕ ꯆꯌꯦꯠꯅꯕ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯏꯁꯥꯒꯤ ꯀꯂꯤꯛ ꯏꯁꯥꯒꯤ ꯋꯥꯔꯛ ꯒ꯭ꯔꯨꯞꯇ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯥꯗ ꯈꯔ ꯌꯦꯡꯁꯤꯜꯂꯛꯄ ꯏꯁꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁ꯭ꯇꯦꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯏꯁꯥꯒꯤ ꯋꯥ ꯑꯃꯗ ꯑꯁꯣꯏꯕ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯇꯧꯕ ꯊꯕꯛꯇ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯃꯛ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯝꯄꯤꯇꯤꯁꯟ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯁꯤ ꯇꯧꯏ ꯍꯥꯏꯕꯒꯤ ꯇꯧ ꯅꯠꯇ꯭ꯔꯒꯅ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄ ꯏꯁꯥꯗ ꯊꯕꯛ ꯃꯐꯝꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯛꯇꯕ ꯑꯗꯒꯤ khitang tough ꯑꯣꯏꯕ ꯖꯒꯥ ꯊꯦꯡꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯈꯔ ꯎꯏꯌꯦꯕꯀꯣ ꯀꯦꯔꯤꯌꯔ ꯑꯃꯗ ꯆꯪꯁꯤꯟꯅꯕ ꯖꯣꯕ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ like some tough competition ꯈꯔ arise ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯗ ꯁꯤꯆꯨꯋꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯒꯨꯝꯕꯗ khitang ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄꯒꯨꯝꯕ ꯑꯣꯔ ꯏꯁꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯈꯔ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯌꯥꯏ as a general view ꯀꯣ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄꯥꯏꯜ ꯕꯤ ꯍꯥꯏꯕꯗꯤ ꯗꯦꯠ 11ꯗꯒꯤꯅ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯤꯅ ꯍꯥꯏꯕ ꯋꯥꯒꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯌꯥꯝ ꯊꯥꯖꯕꯤꯒꯅꯣ ꯗꯤꯁꯦꯝꯕꯔ ꯍꯥꯏꯕ ꯃꯟꯁꯤꯗꯀꯣ ꯃꯥꯡꯗ ꯑꯐꯕ ꯁꯥꯔꯒ ꯇꯨꯡꯗ ꯐꯠꯇꯕ ꯊꯥꯡꯅ ꯊꯤꯟꯒꯗꯧꯕꯒꯤ ꯉꯥꯏꯔꯒ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯄꯤꯖꯩꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩ ꯑꯗꯨꯅ ꯃꯤꯅ ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯝ ꯊꯥꯖꯒꯅꯣ ꯏꯁꯥꯒꯤ ꯏꯃꯤꯠꯅ ꯎꯗ꯭ꯔꯤꯉꯩ ꯑꯣꯔ ꯏꯁꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯤꯅ ꯉꯥꯡꯕꯅ ꯊꯥꯖꯔꯒ ꯗꯤꯁꯤꯖꯟ ꯂꯧꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯊꯕꯤꯌꯣ ꯏꯁꯥꯒꯤ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛ ꯍꯩꯅ ꯁꯤꯡꯅ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯌꯥꯝ ꯊꯝꯕꯤꯒꯅꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ So 10 of Swords so ꯍꯧꯖꯤꯛꯇ previous card ꯍꯥꯏꯖꯈꯤꯕꯗꯣ ꯏꯁꯥꯒꯤ ꯃꯥꯡꯗꯗꯤ ꯐꯕ ꯌꯥꯝꯅ ꯁꯥꯔꯒꯁꯨ ꯏꯁꯥꯒꯤ ꯇꯨꯡꯗ ꯊꯥꯡꯅ ꯊꯤꯟꯒꯗꯧꯕꯒꯤ ꯉꯥꯏꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯇꯨꯡꯗ ꯏꯁꯥꯕꯨ ꯆꯤꯡꯊꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯕ ꯃꯤꯁꯦ ꯃꯁꯤꯡ ꯋꯥꯠꯇꯦ ꯑꯗꯨꯅ ꯗꯤꯁꯦꯝꯕꯔ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯏꯁꯥꯗ ꯆꯌꯦꯠꯅꯕ ꯈꯨꯔꯧ ꯊꯥꯡꯕ ꯃꯦꯕꯤ ꯖꯦꯅꯔꯦꯜ ꯇꯔꯝꯗ ꯅꯠꯇ꯭ꯔꯒꯅ ꯃꯦꯕꯤ ꯀꯦꯔꯤꯌꯔꯒꯤ ꯐꯤꯜꯗ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯐꯤꯜꯗ ꯑꯣꯏꯔꯣ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇꯕꯨ ꯑꯣꯏꯔꯣ ꯀꯣ ꯏꯁꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯕꯨ ꯑꯣꯏꯔꯣ ꯏꯁꯥꯅ ꯌꯥꯝ ꯊꯥꯖꯕ ꯑꯣꯔ ꯏꯁꯥꯅ ꯀꯩꯝꯇ ꯇꯧꯔꯛꯑꯣꯏꯗ ꯀꯥꯏꯅ ꯈꯜꯂꯒ ꯂꯥꯏꯊꯣꯛꯎꯕ ꯃꯤ ꯈꯔꯅ ꯏꯁꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯒꯨꯝꯕ ꯏꯁꯥꯒꯤ ꯇ꯭ꯔꯁ ꯕꯤꯇ꯭ꯔꯦ ꯇꯧꯕꯒꯨꯝꯕ ꯑꯣꯔ ꯏꯁꯥꯗ ꯃꯤꯅꯝꯃꯝꯃꯒ ꯆꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯦꯛꯇ ꯏꯖꯤꯂꯤ ꯊꯥꯖꯕ ꯑꯣꯔ ꯃꯤꯅ ꯉꯥꯡꯕꯗ ꯇ꯭ꯔꯁ ꯇꯧꯔꯒ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯖꯒꯥꯗ ꯀꯥꯏꯅꯅꯕ ꯁꯤꯟꯕꯤꯒꯅꯣ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯨꯝꯕꯒꯤ ꯐꯤꯜꯗ ꯍꯥꯏꯗꯤ ꯃꯤꯅ ꯄꯩꯁꯥ ꯄꯨꯒꯦꯕꯨ ꯍꯥꯏꯔꯛꯄꯕꯨ ꯑꯣꯏꯔꯣ ꯋꯥꯏꯒꯦꯕꯨ ꯍꯥꯏꯔꯛꯄꯕꯨ ꯑꯣꯏꯔꯣ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯅ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯐꯤꯜꯗꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯛ ꯅꯠꯇꯅ ꯖꯒꯥ ꯈꯔꯗ ꯃꯤꯅ ꯑꯗꯨꯝ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏꯑꯕꯀꯣ ꯃꯦꯕꯤ ꯏꯁꯥꯒꯤ ꯑꯦꯐꯔꯠꯇꯣ ꯋꯦꯁꯇꯦꯠ ꯑꯣꯏꯅ ꯆꯠꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯌꯥꯝ ꯊꯥꯖꯔꯒ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒ ꯃꯤꯗꯨꯅ ꯏꯁꯥꯗ ꯑꯣꯟꯈꯠꯂꯒ ꯏꯁꯥꯒꯤ ꯃꯥꯡꯅꯕ ꯑꯣꯏꯅ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯂꯥꯏꯛ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯒꯦꯔꯥ ꯅꯛꯅꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯀꯣ ꯃꯤꯉꯣꯟꯗꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯊꯥꯖꯕꯤꯒꯅꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯗ ꯃꯤꯒꯤ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯆꯪꯍꯟꯕꯤꯒꯅꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯃꯊꯪꯗ ꯀꯤꯡ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯣ ꯄꯥꯏꯜ ꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯋꯥꯗꯣ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯏꯁꯥꯒꯤ ꯋꯥꯁꯤꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯗ ꯐꯔꯝꯂꯤ ꯁ꯭ꯇꯤꯛ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯃꯤꯅ ꯁꯤ ꯇꯧ ꯍꯥꯏꯕꯗꯣ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯆꯨꯝꯃꯤꯀꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯟꯊꯔꯒ ꯏꯁꯥꯒꯤ ꯑꯆꯨꯝꯕ ꯗꯤꯁꯤꯖꯟꯗꯨꯗꯣ ꯑꯩꯅ ꯈꯣꯡ ꯊꯥꯡꯕꯤꯌꯣ ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯆꯠꯄꯤꯒꯅꯣ ꯍꯥꯏꯕꯁꯦ ꯀꯥꯔꯠ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯦꯟ ꯑꯦꯗꯚꯥꯏꯁ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯨꯝꯕ ꯖꯣꯕꯀꯨꯝꯕꯁꯦ ꯌꯥꯝ ꯊꯤꯅ ꯐꯣꯀꯁ ꯇꯧꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯏꯁꯥꯒꯤ ꯖꯣꯕꯀꯨꯝꯕ ꯀꯦꯔꯤꯌꯔꯒꯨꯝꯕꯗ khitang ꯇꯦꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯏꯁꯥꯕꯨ khitang ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯏꯁꯨꯁ ꯈꯔ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯐꯤꯜꯗ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯤꯌꯔꯒꯤ ꯐꯤꯜꯗ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯣꯜ ꯍꯥꯔꯇꯦꯠ ꯑꯦꯐꯔꯠ ꯐꯖꯅ ꯊꯥꯗꯕꯤꯌꯣ ꯑꯗꯨꯒ
isana tauba thabak khudingmakta ko once aina tawgena lepkhiba thabaksida decision do hagathana change tawbu khatpada tawbigano lepkhiba wa amada aina isana ngangthokhiba wa amada chapyungna lepa haibado oibiyo yarigai isagi wado fluctuate tawbigano change tawbigano haiba advice su card tagi phangibako mathangda the death card hariba card reverse to thole death card reverse ina isa se December month da some kind of toxicity da kumthaba yabagi mong khara uye haidi maybe isagi relationship kumba leiba bu oro dugumba do kitang isana khalludaba mong da kitang toxic orakpa gumba natragana isa se isagi thoughts isagi overthinking tawba natragana isana wakal hena khanjinbana maram oraga isagi wakal se kitang negative oibana maram oraga isada kanadaba or toxic oiba wakal mya ama khanjinbagumba natragana isana loinariba tinariba colleagues natragana maruba pangsingdo isada kanadaba isagi phanaba tawibadi malaga tungdadi isagi mangnaba tawramba toxic oiramba adumaina some sort of toxicity khari face tawgadoriba duna isana yam alert oina leibiyobako yarigay toxicity si kumthadanaba hotnabiyoba mathangda the world hariba card che tholeba sigi the world hariba card sigi matungina pile B habdi that 11 jagina 20 fawbagi manungda pokpiriba chilinaw singse December month se fattaba ngakta leiba nateko afabasu dum leigani afabasna kaino ha matamda ngasagi isabu chingthanaba isabu manghanaba or isagi thajaba manghanaba hotnariba misingdo adugi against isabu thajabiba isagi damakta fanaba khanbiba isagi damakta afaba oinaba mating pangba mi miyam amasu lakaniba aduda isana thadajaba effort kumbuda afaba mi singdona recognize taraga isagi eba kanaba khara dum pibirakpa adagi jaga khara da isaje dum khanghaudana suddenly daw yabagumba khara dum face tawba yai haidi sana oiroi kaina khalluba thabak khara dum oithorpagumba natragana isaje suddenly jaga khara da lucky oiba daw yaba opportunities phangba sigumba khara sudum thengnarakpa yabagi chances leibako pile B oibiriba chilinaw singse mathangda the magician hariba card che tholeba so sigi the magician hariba card chigi matungina pile B oibiriba chilinaw habidi that 11 dagina 20 fawbagi manungda pokpiriba chilinaw singse wa ngangba khatpada December month sidadi haina singna ngangbiyo isana wa ngangba isana tawthorakpa action isagi haija singjaba isagi challenge sigumba singsina isaje afabasu oirakpa yai phattabasu oirakpa yai animak oirakpa yabagi chances leyeba aduna asagi migi influence ta yam chatpiganu mina ngangba thajabiganu mingoda yam hekta trust tawbiganu but personally isagi ahaiba isagi haijaba wangang sangang natragani isagi haijaba talent isagi effort honestly thadaba jagada isagi damakta kanaba sudum lakadawba lei habasingse fazna khangjinbiyobako last but not the least pile B oibiriba chilinaw singgidamakta energy card sing pick tawe sida the age of light ko so age of light haibasina kai describe tawge hamatamda pile B oibiriba chilinaw singse December month sida negative oiba jaga khara adum thengnaba yai haidana ko adubu negativity sina ngamaga chattoide nate isana negative oiba issue ma thengnarapa matam negative oiba jaga khara thengnarapa matamda isagi damakta problem da solve tawnaba issue do solve tawnaba light amadi dum lakani ba haidi isabu jagadudagi chingthokpinaba mi ama natragana jagadudagi tholaknaba solution ama isada dum lakani tawbadabu solution gi damakta ngaibiganu problem do ina avoid tawnaba hotnabiyo habanebako mathangda play ko sigi card china 2023 gi last month ko haidi December haiba month sida pile B oibiriba chilinaw habidi date 11 dagi na 20 fawbagi manungda pokpiriba chilinaw singse yarigai December month sidadi thabak khudimang lightly lawbiyo hoi serious oidaba jagada serious oiragasu yam kana wakal khanjaloidaba jagadadi lightly lawraga life se toxic rom da kumdhananaba flow mada enjoy tawraga chatnaba hotnabiyobako aduga 2023 gi aroiba month December month sida kay haini isagi life se pile B oibiriba chilinaw singse khatang potharaga reset tawraga kitang khongfam hantoaga ko yam kana vigorous oidaba yam kana active oidaba kitang khongfam hantoaga mathangi chahi harpadagi yam achauba khungthang thangba honanaba planning tawdana khotana loki oina leinaba hotnabiyu isagi haraute ama nungaiba chingba mingonda yam ka haina uthokpiganu phongdokpiganu jaga amada loki oina leinaba hotnabiyu haba advice se card tagi phangibako so pile B gisu December gi oiba reading se matang swaida loisinjarage sidagi lawba yaba advice sing lawsinbiraga mathanggi reading amu ngaiminarase ko hey guys so mathangda ekoi pile C ko pile C haragadi date 21 dagina 31 fawbigi manungda isagi date of birth oibiba
ꯍꯥꯏꯕꯗꯤ ꯗꯦꯠ 21ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯏꯜꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄꯥꯏꯜꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯒꯤ ꯑꯣꯏꯕ ꯀꯥꯔꯗ ꯍꯥꯟꯅ ꯄꯤꯛ ꯇꯧꯖꯔꯒꯦ꯫ ꯄꯥꯏꯜꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯗꯤꯁꯦꯝꯕꯔ ꯃꯟꯊ ꯀꯣ ꯇꯦꯝꯄꯔꯦꯟꯁ, Nine of Pentacles reverse, Seven of Pentacles ꯀꯣ ꯁꯨꯃꯥꯏꯅ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯕ ꯀꯥꯔꯗꯁꯤꯡꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯇꯦꯔꯣꯠ ꯗꯦꯛꯁꯤꯗꯒꯤ ꯑꯃꯨꯛ ꯀꯥꯔꯗ ꯈꯔ ꯑꯃꯨꯛ ꯄꯤꯛ ꯇꯧꯖꯒꯦ꯫ ꯁꯣꯔꯤ, ꯄꯥꯏꯜꯁꯤꯒꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗꯣ꯫ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯕ ꯀꯥꯔꯗ ꯍꯥꯏꯕꯗꯤ ꯗꯦꯠ 21ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯥꯔꯗꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯇꯥꯕ ꯇꯦꯔꯣꯠ ꯗꯦꯛꯁꯤꯗꯒꯤ ꯑꯃꯨꯛ ꯀꯥꯔꯗ ꯄꯤꯛ ꯇꯧꯖꯔꯤꯅꯤꯀꯣ꯫ Ace of Wands and Page of Swords reverse ꯀꯣ ꯁꯣ ꯁꯤ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯄꯥꯏꯜꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯅꯔꯖꯤ ꯀꯥꯔꯗ ꯗ꯭ꯔꯣ ꯇꯧꯖꯒꯦꯀꯣ꯫ ꯄꯥꯏꯜꯁꯤꯒꯤꯗꯃꯛꯇ ꯏꯅꯔꯖꯤ ꯀꯥꯔꯗ Share your voice ꯀꯣ Soul Family, Lip. So ꯁꯨꯃꯥꯏꯅ ꯏꯅꯔꯖꯤ ꯀꯥꯔꯗꯁꯤꯡꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯥꯏꯜꯁꯤꯒꯤꯗꯃꯛꯇ ꯗꯤꯁꯦꯝꯕꯔ ꯑꯍꯦꯗ ꯔꯤꯗꯤꯡꯁꯦ ꯍꯧꯔꯁꯦ꯫ ꯑꯍꯥꯟꯕꯗ ꯗꯤꯁꯦꯝꯕꯔ ꯍꯥꯏꯔꯤꯕ ꯃꯟꯊꯁꯤꯒꯤꯗꯃꯛꯇ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤ ꯊꯣꯛꯂꯛꯑꯦꯀꯣ꯫ ꯁꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯗꯦꯠ 21ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯗꯤꯁꯦꯝꯕꯔ ꯃꯟꯊꯁꯦ ꯌꯥꯝꯅ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤꯕ꯫ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯏꯟ ꯗ ꯁꯦꯟꯁ ꯗꯦꯠ ꯉꯁꯥꯏꯒꯤ ꯄꯔꯁꯣꯅꯦꯜ ꯔꯤꯂꯦꯁꯟꯁꯤꯞ, ꯐꯦꯃꯤꯂꯤ, ꯀꯦꯔꯤꯌꯔ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯕꯦꯂꯦꯟꯁ ꯑꯃꯗ ꯆꯠꯄ, ꯑꯃꯅ ꯍꯦꯟꯗꯕ ꯑꯃꯅ ꯇꯥꯗꯕ, ꯖꯒꯥ ꯑꯃꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯕ ꯀꯣ ꯍꯥꯏꯗꯤ ꯑꯗꯒꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯁꯨ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯃꯤꯟꯅꯕ, ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯣꯔ ꯂꯣꯏꯅꯃꯛ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯔꯣꯏ꯫ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯍꯔꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯂꯣꯏꯅꯃꯛ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯀꯅꯤꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ꯫ ꯀꯦꯔꯤꯌꯔ ꯑꯣꯏꯒꯦꯔꯥ, ꯐꯦꯃꯤꯂꯤ ꯑꯦꯟड ꯄꯔꯁꯣꯅꯦꯜ ꯔꯤꯂꯦꯁꯟꯁ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯑꯇꯣꯞꯄ ꯄꯔꯁꯣꯅꯦꯜ ꯖꯒꯥꯗ ꯑꯣꯏꯔꯒꯁꯨ ꯀꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯁꯦ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯀꯅꯤꯕ, ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯀꯥꯏꯔꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯍꯥꯟꯕ ꯀꯥꯔꯗꯁꯤꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯁꯦ꯫ ꯃꯊꯪꯗ Nine of Pentacles reverse ꯀꯣ Nine of Pentacles reverse ꯁꯤꯅ ꯀꯩ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯏꯜꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯗꯤꯁꯦꯝꯕꯔ ꯃꯟꯊꯁꯤꯗ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ, ꯔꯦꯁꯂꯦꯁ ꯑꯣꯏꯕ, ꯏꯁꯥꯅ ꯇꯧꯈꯤꯕ ꯊꯕꯛꯀꯨꯝꯕꯒꯤ ꯔꯤꯖꯜꯠꯁꯦ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯈꯪꯅꯤꯡꯕꯒꯨꯝꯕ, ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯤꯅ ꯇꯧꯕ ꯊꯕꯛꯀꯨꯝꯕ ꯑꯣꯔ ꯃꯤꯅ ꯍꯣꯠꯅꯕꯤꯕꯗ ꯃꯁꯤꯡ ꯊꯥꯗꯕ, ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ, ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯦꯐꯔꯠꯃꯛꯇꯕꯨ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯑꯃꯗ ꯑꯦꯐꯔꯠ ꯊꯥꯗꯕ ꯑꯣꯔ ꯖꯒꯥ ꯑꯃꯗ ꯑꯦꯐꯔꯠ ꯊꯥꯗꯕ ꯃꯇꯝꯗ ꯔꯤꯖꯜꯠꯇꯣ ꯍꯥꯟꯅ ꯍꯦꯛꯇ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕ, ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ, ꯑꯗꯒꯤ ꯑꯣꯚꯔ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯊꯝꯕ, ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯣꯚꯔꯂꯤ ꯋꯤꯁ ꯇꯧꯕ, ꯍꯥꯏꯗꯤ ꯑꯁ ꯁꯤꯝꯇ ꯑꯣꯏꯔꯗꯤ ꯁꯤꯝꯇ ꯑꯣꯏꯔꯗꯤ ꯁꯤꯝꯇ ꯑꯣꯏꯔꯗꯤ ꯀꯥꯏꯅ ꯖꯒꯥ ꯑꯣꯏꯔꯣꯏꯗꯕ ꯖꯒꯥꯗꯁꯨ ꯑꯗꯨꯝ ꯋꯤꯁ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯅ ꯏꯁꯥꯒꯤ ꯀꯣꯛꯊꯛꯇ ꯅꯟꯕꯒꯨꯝꯕ, ꯑꯣꯔ ꯏꯁꯥꯒꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯖꯒꯥꯗꯁꯨ ꯏꯁꯥꯅ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕꯗꯒꯤ ꯑꯗꯨꯝ ꯐꯠꯇꯕ ꯑꯣꯏꯅ ꯆꯠꯈꯤꯕꯒꯨꯝꯕ, ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯤꯁ ꯇꯧꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕꯀꯣ꯫ ꯑꯗꯨꯅ ꯄꯥꯏꯜꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯔꯤꯈꯩ ꯗꯤꯁꯦꯝꯕꯔ ꯃꯟꯊꯁꯤꯗꯤ ꯀꯥꯝ ꯑꯣꯏꯅ ꯄꯦꯁꯦꯟꯁ ꯂꯩꯕ ꯇꯝꯕꯤꯌꯣ, ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕꯒꯨꯝꯕꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯗꯇꯒꯤ ꯐꯪꯉꯦꯕꯀꯣ꯫ ꯃꯊꯪꯗ Seven of Pentacles ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯚꯤꯌꯁ ꯀꯥꯔꯗꯇꯨꯒꯤ ꯄꯨꯔꯥ ꯑꯣꯄꯣꯖꯤꯠꯅꯦꯀꯣ꯫ ꯁꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯅ ꯏꯁꯥꯁꯦ ꯗꯤꯁꯦꯝꯕꯔ ꯃꯟꯊꯁꯤꯗ ꯏꯁꯥꯅ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯖꯒꯥꯗ ꯊꯕꯛꯀꯨꯝꯕꯁꯦ ꯃꯍꯩ ꯆꯥꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯅꯦꯝꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯐꯖꯅ ꯑꯦꯐꯔꯠ ꯊꯥꯗꯕ, ꯐꯖꯅ ꯍꯣꯠꯅꯈꯤꯕ, ꯑꯗꯨꯒ ꯀꯥꯝ ꯑꯣꯏꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯍꯣꯠꯅꯈꯤꯕ ꯊꯕꯛ ꯈꯔꯒꯤꯗꯤ ꯑꯐꯕ ꯃꯍꯩ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯂꯩꯌꯦꯕꯀꯣ꯫
ꯑꯗꯨꯒ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯏꯁꯥꯒꯤ ꯑꯆꯧꯕ ꯄ꯭ꯂꯥꯅꯤꯡ ꯈꯨꯗꯤꯡꯃꯛ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯄ꯭ꯂꯥꯟꯁꯤꯡ ꯇꯧꯔꯒ ꯍꯦꯛꯇ ꯔꯁ ꯇꯧꯕꯤꯒꯅꯨ ꯇꯞꯅ ꯄ꯭ꯂꯥꯟ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ नेक्स्ट 3 yearsꯇ ꯑꯩ ꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯇꯧꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯦꯟꯖꯦꯁ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯑꯣꯔ ꯁꯤ ꯊꯕꯛꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕ ꯑꯆꯧꯕ ꯂꯣꯡ ꯇꯔꯝ ꯑꯣꯏꯕ ꯄ꯭ꯂꯥꯅꯤꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯧꯕꯤꯔꯣ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯄꯥꯡꯊꯣꯛꯄ ꯄ꯭ꯂꯥꯅꯤꯡ ꯑꯣꯔ ꯏꯁꯥꯅ ꯍꯣꯠꯅꯕ ꯄ꯭ꯂꯥꯅꯤꯡ ꯈꯨꯗꯤꯡꯃꯛ ꯐꯖꯅ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯉꯝꯒꯗꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯐ꯭ꯌꯨꯆꯔꯒꯤ ꯚꯤꯖꯟ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯄꯥꯏꯜ ꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯔꯁ ꯇꯧꯗꯅ ꯋꯥ ꯃꯆꯥꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯣꯔ ꯀꯥꯟꯅꯗꯕ ꯖꯒꯥꯗ ꯄꯦꯅꯤꯛ ꯇꯧꯕ ꯈꯣꯠꯄꯒꯤ ꯃꯍꯨꯠꯇ ꯇꯨꯡꯒꯤ ꯑꯣꯏꯕ ꯂꯣꯡ ꯇꯔꯝ ꯑꯣꯏꯕ ꯑꯆꯧꯕ ꯄ꯭ꯂꯥꯅꯤꯡ ꯑꯆꯧꯕ ꯏꯟꯚꯦꯁꯃꯦꯟ ꯇꯧꯅꯅꯕ ꯑꯣꯔ ꯑꯆꯧꯕ ꯖꯒꯥ ꯑꯃꯗ ꯀꯣꯛ ꯊꯥꯗꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯂꯣꯡ ꯇꯔꯝ ꯏꯟꯚꯦꯁꯃꯦꯟ ꯑꯣꯔ ꯒꯨꯗ ꯏꯟꯚꯦꯁꯃꯦꯟ ꯑꯆꯧꯕ ꯖꯒꯥ ꯈꯔꯗ ꯏꯁꯥꯒꯤ ꯑꯦꯐꯔꯠ ꯏꯟꯚꯦꯁ ꯇꯧꯕ ꯏꯁꯥꯒꯤ ꯃꯅꯤ ꯏꯟꯚꯦꯁ ꯇꯧꯅꯕ ꯑꯣꯔ ꯏꯁꯥꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯅꯕ ꯂꯣꯡ ꯇꯔꯝ ꯑꯣꯔ ꯒꯨꯗ ꯑꯣꯔ ꯕꯤꯛ ꯏꯚꯦꯟ ꯈꯔꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯌꯣꯕ ꯏꯁꯥꯗ ꯃꯆꯥꯗ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯣꯕꯀꯣ ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯆꯧꯕꯁꯤꯡꯁꯦ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯍꯥꯏꯕꯅꯤꯅ ꯃꯆꯥꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯆꯧꯕ ꯖꯒꯥꯗꯨꯗ ꯑꯣꯏꯅ ꯀꯣꯛ ꯊꯥꯗꯕꯅ ꯐꯠꯇ꯭ꯔꯅꯤꯀꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯦꯁ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯄꯥꯏꯜꯁꯤꯒꯤꯗꯃꯛꯇ ꯁꯣ ꯁꯤꯒꯤ ꯑꯦꯁ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯀꯩ ꯗꯤꯁꯀ꯭राꯏꯕ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯏꯜꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯔꯤꯈꯩ ꯋꯥꯈꯜ ꯑꯃꯗ ꯖꯒꯥ ꯑꯃꯗ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯕꯤꯌꯣ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯏꯁꯥꯒꯤ ꯋꯥꯈꯜꯁꯦ ꯀꯟꯁꯇꯦꯟꯂꯤ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯕ ꯏꯁꯥꯅ ꯅꯤꯡꯉꯛꯄꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯍꯣꯡꯕ ꯉꯥꯏꯍꯥꯛꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯝꯃꯒ ꯉꯥꯏꯍꯥꯛꯅ ꯑꯃꯃꯨꯛ ꯍꯣꯡꯕ ꯑꯗꯒꯤ ꯖꯒꯥ ꯑꯃꯗ ꯊꯕꯛ ꯇꯧꯔꯤꯀꯥꯟꯗ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯃꯨꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕ ꯔꯁ ꯇꯧꯕ ꯑꯗꯒꯤ ꯃꯤ ꯂꯣꯏꯅꯕ ꯄꯨꯟꯕꯗꯕꯨ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛꯅ ꯑꯃ ꯄꯨꯜꯂꯝꯃꯒ ꯉꯥꯏꯍꯥꯛꯅ ꯑꯃꯨꯛ ꯑꯃꯗ ꯆꯣꯡꯉꯒ ꯄꯨꯟꯕ ꯋꯥꯈꯜ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯕ ꯗꯤꯁꯤꯖꯟ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯇꯣꯛꯁꯤꯗꯤꯇꯤ ꯀꯣ ꯏꯁꯥꯅ ꯇꯧꯕ ꯊꯕꯛꯇꯨꯅ ꯏꯁꯥꯒꯤꯗꯃꯛꯇ ꯃꯥꯡꯖꯕ ꯑꯣꯏꯔꯛꯄ ꯏꯁꯥꯅ ꯇꯧꯔꯤꯕ ꯉꯥꯏꯍꯥꯛꯀꯤ ꯍꯔꯥꯎꯅꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯉꯥꯏꯍꯥꯛꯀꯤ ꯃꯨꯠ ꯁ꯭ꯋꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯔꯒ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡꯅ ꯇꯨꯡꯗ ꯏꯁꯥꯒꯤ ꯇꯨꯡꯗ ꯏꯁꯥꯅ ꯃꯩ ꯆꯨꯖꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯏꯁꯥꯗ ꯀꯥꯟꯅꯗꯕ ꯏꯁꯥꯗ ꯃꯥꯡꯖꯕ ꯑꯐꯕ ꯔꯤꯖꯜ ꯐꯪꯗꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯄꯥꯏꯜꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯍꯣꯏ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯔꯒ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯥꯟꯗ ꯊꯕꯛ ꯑꯃ ꯔꯦꯁ ꯇꯧꯅꯕ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯑꯗꯨꯒ ꯇꯧꯒꯗꯕ ꯖꯒꯥ ꯑꯃꯗ ꯐꯣꯀꯁ ꯑꯣꯏꯔꯒ ꯐꯖꯅ ꯑꯩ ꯁꯤ ꯇꯧꯗꯕ ꯌꯥꯗꯦꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯇꯧꯕꯤꯌꯨ ꯑꯃꯁꯨ ꯇꯥꯞ ꯂꯥꯝꯖꯟꯕꯒꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯃꯤꯒꯤ ꯊꯕꯛꯇ ꯏꯁꯥꯅ ꯀꯥꯟꯅꯗꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦ ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯗ ꯇꯥꯔꯒꯗꯤ ꯏꯁꯥꯁꯦ ꯇꯣꯛꯁꯤꯗꯤꯇꯤꯗꯒꯤ ꯂꯥꯞꯅ ꯂꯩꯅꯤꯕꯀꯣ ꯍꯥꯏꯗꯤ ꯗꯤꯁꯦꯝꯕꯔ ꯃꯟꯁꯦ ꯏꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯈꯔꯅ ꯏꯁꯥꯁꯦ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯏꯁꯥꯗ ꯀꯥꯟꯅꯗꯕ ꯇꯨꯡꯗ ꯏꯁꯥꯗ ꯃꯥꯡꯖꯒꯗꯕ ꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯏꯁꯥꯅ ꯉꯁꯥꯏꯒꯤ ꯊꯕꯛꯇꯣ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯋꯥꯈꯜ ꯀꯟꯁꯇꯦꯟꯂꯤ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯗꯕ ꯐꯖꯅ ꯐꯥꯊꯔꯒ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯇꯣꯛꯁꯤꯗꯤꯇꯤꯁꯦ ꯑꯦꯚꯣꯏꯗ ꯇꯧꯒꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯊꯪꯗ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯅ ꯀꯩ ꯗꯤꯁꯀ꯭राꯏꯕ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯏꯜꯁꯤ ꯍꯥꯏꯕꯗꯤ ꯗꯦꯠ 21ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯍꯩꯁꯤꯡꯅ ꯉꯥꯡꯕꯤꯌꯨ ꯏꯁꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯈꯔꯅ ꯏꯁꯥꯒꯤ ꯇꯨꯡꯗ ꯋꯤꯄꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏ ꯏꯁꯥꯒꯤ ꯋꯤꯁꯗꯝ ꯏꯁꯥꯒꯤ ꯅꯣꯂꯦꯖꯁꯤꯡꯗꯣ ꯃꯤꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯐꯕ ꯋꯦꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯏꯁꯥꯅ ꯃꯤꯉꯣꯟꯗ ꯐꯠꯇ ꯂꯧꯁꯤꯡ ꯇꯥꯛꯎꯔꯒꯗꯤ ꯃꯤꯗꯨꯅ ꯑꯃꯨꯛ ꯏꯁꯥꯗ ꯑꯣꯟꯈꯠꯂ ꯆꯥꯔꯛꯀꯅꯤꯀꯣ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯏꯁꯥꯅ ꯇꯧꯕ ꯑꯦꯛꯁꯟꯁꯤꯡꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯇꯔꯟ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯅ ꯏꯁꯥꯅ ꯐꯖꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯑꯐꯕ ꯃꯍꯩ ꯆꯥꯒꯅꯤ ꯏꯁꯥꯅ ꯉꯥꯏꯍꯥꯛꯀꯤ ꯏꯝꯄꯦꯁꯟ ꯑꯣꯏꯕ ꯔꯁ ꯇꯧꯕ ꯇꯧꯔꯣꯏ ꯈꯪꯗꯕ ꯊꯕꯛ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯁꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯥꯟꯗ ꯑꯇꯣꯞꯄ ꯑꯃ ꯇꯧꯁꯟꯕ ꯑꯦꯐꯔꯠ ꯐꯖꯅ ꯊꯥꯗꯗꯕ ꯖꯒꯥ ꯑꯃꯗ ꯐꯣꯀꯁ ꯑꯣꯏꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯦꯐꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯖꯜꯇꯨꯁꯨ ꯑꯗꯨꯝ ꯊꯤꯅ ꯐꯪꯒꯅꯤꯕ ꯑꯗꯨꯅ ꯖꯒꯥ ꯈꯔꯗ ꯑꯣꯚꯔ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯕ ꯒ꯭ꯔꯤ ꯇꯛꯁꯟꯕ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯇꯞꯅ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯕ ꯑꯦꯐꯔꯠꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯗꯕꯤꯌꯣ ꯍꯥꯏꯌꯦꯕꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯀꯥꯔꯠꯁꯤꯡꯁꯦ ꯏꯅꯔꯖꯤ ꯀꯥꯔꯠꯁꯤꯡꯁꯤꯅ ꯄꯥꯏꯜ ꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯗꯤꯁꯦꯝꯕꯔ ꯃꯟꯊꯀꯤ ꯏꯅꯔꯖꯤ ꯄꯤꯗꯣꯏꯅꯦ ꯑꯍꯥꯟꯕꯗ ꯁꯤꯌꯔ ꯌꯣꯔ ꯚꯣꯏꯁ ꯀꯣ ꯁꯣ ꯗꯤꯁꯦꯝꯕꯔ ꯃꯟꯁꯤꯗ ꯄꯥꯏꯜ ꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯤꯉꯣꯟꯗ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯌꯔ ꯇꯧꯕ ꯁꯤ ꯇꯧꯁꯜꯂꯨ ꯀꯥꯏꯅ ꯏꯁꯥꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯌꯥꯗꯤ ꯌꯥꯏ ꯏꯁꯥꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯖꯒꯥꯗꯨꯗ ꯑꯐꯕ ꯑꯣꯏꯅ ꯆꯠꯈꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯐꯕ ꯖꯒꯥꯗ ꯄꯥꯡꯕꯤꯌꯨ ꯏꯁꯥꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯏꯁꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯅ ꯂꯩꯔꯒ ꯏꯁꯥꯒꯤ ꯑꯒꯦꯟꯁꯇ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯕꯅꯤꯅ ꯏꯁꯥꯅ ꯑꯐꯕ ꯑꯦꯗꯚꯥꯏꯁ ꯑꯐꯕ ꯋꯥ ꯉꯥꯡꯊꯣꯛꯄꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯐꯠꯇꯕ ꯋꯥꯗꯤ ꯉꯥꯡꯊꯣꯛꯄꯤꯒꯅꯨ ꯏꯁꯥꯒꯤ ꯆꯤꯟꯗꯒꯤ ꯌꯥꯔꯤꯈꯩ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯤꯉꯣꯟꯗ ꯐꯠꯇꯕꯒꯨꯝꯕꯁꯦ ꯏꯟꯁꯤꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ
Soul Family. So sigi card china 2023 gi last month December month sida pile C oibiriba that 21 dagina 31 fawbagi manungda pokpiriba actually now singse problem gumba khara mayoknaba difficulties khara face torpa issues khara tholakpa yabagi chances khara lay aduguma matangda isa ithanda face tawbiganu sagi maruk mapang family sagi naknariba misingdagi help lobada ikaibiganu ko na isana ngamakanda mo help to return taraga loire adubu tough oiba situation da isa ithanda face tawbudi ꯃꯤꯉꯣꯟꯗꯒꯤ advice ꯂꯧꯔꯒ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ face ꯇꯧꯕꯅ ꯍꯦꯟꯅ ꯋꯥꯕ ꯐꯒꯅꯤꯕꯀꯣ last but not the least lip ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ 2023 ꯒꯤ ꯑꯔꯣꯏꯕ ꯃꯟꯁꯤꯗ ꯄꯥꯏꯜ ꯁꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯥ ꯃꯆꯥꯗ ꯑꯣꯚꯔ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯋꯥ ꯃꯆꯥꯁꯦ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯅ ꯒꯔ ꯔꯁ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯆꯧꯕ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯌꯣ ꯕꯤగ్ ꯄ꯭ꯂꯥꯅꯤꯡ ꯂꯣꯡ ꯇꯔꯝ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯌꯣ ꯄ꯭ꯂꯥꯅꯤꯡꯁꯤꯡꯗꯣ ꯇꯞꯅ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯔꯒ ꯑꯆꯧꯕ ꯖꯒꯥ ꯑꯃꯗ ꯏꯁꯥꯁꯦ ꯃꯊꯪ ꯆꯍꯤꯗ ꯆꯪꯁꯤꯟꯕ ꯉꯝꯕ ꯌꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯗꯤꯁꯦꯝꯕꯔ ꯃꯟꯊꯁꯦ ꯑꯔꯦꯝꯕꯗ ꯀꯥꯟꯅꯗꯕ ꯖꯒꯥꯗ ꯋꯥ ꯃꯆꯥꯗ ꯔꯁ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯇꯞꯅ ꯀꯥꯝ ꯑꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯒ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯏꯟꯚꯦꯁꯃꯦꯟ ꯏꯟ ꯗ ꯐꯣꯔꯝ ꯑꯣꯐ ꯑꯦꯐꯔꯠ ꯇꯥꯏꯝ ꯑꯣꯔ ꯃꯅꯤ ꯖꯒꯥ ꯑꯃ ꯃꯑꯣꯡ ꯑꯃ ꯍꯦꯛꯇꯒꯤ ꯏꯟꯚꯦꯁꯃꯦꯟ ꯑꯣꯏꯕ ꯌꯥꯏ ꯕꯠ ꯂꯣꯡ ꯇꯔꯝ ꯄ꯭ꯂꯥꯅꯤꯡ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯖꯒꯥꯗ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯔꯒ ꯔꯁ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯅꯦꯕ ꯃꯦꯟ ꯑꯣꯏꯅ ꯐꯪꯉꯤꯁꯦꯀꯣ ꯁꯣ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯅꯁꯨ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ